ngasi de khoi yamna nungai ba pao ama pura kanda lakjare live asida mayam changbiro comment tawbiro mayamna matam kuine dagi ngainariba kaimi season makha hapa roidra kaimi hapiro sound nung aduga net chapra sound kamai tawge haibado adum haibiro comment da mayamna pamagi matung ina net se kitang di nuai taba maliko net kar chape sound tabra me wifi on to zala masalis tawe ko tawe okay handakti kano tawrani mayam maruina habidi hana de khoi kaimi khakta dum hapjabane episode singje season ama loidri pawba dum hapaga leibane adu handakti adugi mong do tawjararoi anauba mong amada koina hana dum makha chata hapchariba moirang kangleirol khamba khamnugi wari dusu marakta dum yanaraga adusu dum hapkani aduga kaimi gi season gi episode su dum hapa kaimi ngakta hapa sunataba aduga moirang kangleirol ngakta hapa nataba yanaraga kaimi mo hapa moirang kangleirol mo hapa aduga punga wari mo hapa sumaina yanaraga doina takti hapchara ani myamna adumak animak adum mityeng tabinaba adum ngairaga leibiro mayamgi comment se yam tapna lakpasu dum yawani ne nungai tabagi aduna ngasigi se amta udre net jam nuadre karangana tharaga khoiji mayam go wari watai tawsirana khalambane adubu arbin maitai taram nokcheri hayeng je kaimi hapkadaba oibanina thabakto adum khara adum chinare adudugi kitang thengaga mayam dadi announce se tongninga habidi kaimi laktore habasi madi mayam gi mafam da khanganing badagi koi thenga su thengna mayam da khangalurase na live thajarakpani mayam na dumak changbiro comment tawbiro dum title se ubadi adum khangbiramani important announcement and comment reading ni ngasi gi se net jam nuadre sound adum ya bibra arbin maitai kamai tawi khamba thebi thagat piro hai khamba thebi su adum soidana hapcharakani aina hojikta mamang da su hai gre amukana ningsingjage handakti khamba thebi su hapkani aduga kaimi su hapkani kaimi gi season se 6 se haure hairaga su magi season loidri bhawba adum hapaga leibado handakti tawraroi adum lepta bidana kaimi su dum hapa aduga marakta khamba khamnu su hapa sumaina yanaraga habidi hapta amasida kaimi gi episode 1 hapkre aduga mathang amu hapaga disina khamba khamnu gi muk lakpa aduga kaimi mu lakpa sumaina yanara kanda oina hapcharake handakti chan kudong bam nungairibro hai nungaijari ei chan busu taram nokchari live sida changbirakpagi damakta hayengdagi di mayamna yamna pamba aduma hapiro hapakhiroidra tattana wahang tawbirakpa comment tawbirakpa kaimi season 6 ki episode 1 hayeng maksoidana adum uba phangbiragani adum ngaibiramo yamnasu nungaigani handakti akoina vote tawjaba matamdasu angang ani do chawhanbiro haigre sausu chawra ani aduga kaimi sisu anauba looks amadi soidana ugani haina khanjai anahangi teaser duda angang chawrapagi panthoibagi masakti mayamna ubiramani adubu ising chawba aduga moi angang ani sina chawraga makhoigi maringjel mathongna sina kamai tawbano haibana chingbadu hayengdagi di adumang mayamna yengba phangbiragani Robert Yumnam mangang nongsa Sonam hai nungairibra Robert yamna nungaijari adumdi kamdauri nungairibra udaba kuire lilai loikrabra ana hangbir ayarbin maitaina lilai se loidri koina yanaraga wari hapakpasigi maraktai koi lilai su duma hapang amra yingjage duga mayamna tattana duma haibirakpa kauba chingsang lakpa soi koi duma hapna gona jage Wazira Sani Taram Nokcheri thank you
ꯍꯌꯦꯡꯒꯤ ꯈꯝꯕ ꯈꯝꯅꯨꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯅꯠꯇꯦ ꯀꯩꯃꯤꯁꯦ ꯍꯌꯦꯡ ꯍꯥꯞꯄꯛꯀꯗꯧꯔꯤꯕ ꯀꯩꯃꯤꯁꯤꯗꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯂꯣꯏꯔꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ ꯑꯗꯨꯝ ꯁꯦꯝꯕꯁꯦ ꯇꯪꯈꯥꯏ ꯍꯦꯟꯖꯜꯂꯦ ꯍꯌꯦꯡ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨम ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔꯁꯦ ISTVꯒꯤ ꯆꯦꯅꯦल ꯅꯝꯕꯔꯁꯦ ꯍꯥꯟꯅꯗꯤ 127 ꯑꯃꯗꯤ 128 ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ 113 ꯑꯗꯨꯒ ꯑꯃꯅ 128 ꯑꯅꯤꯁꯤꯗ ꯑꯗꯨꯃꯛ ꯐꯪꯕꯤꯔꯕꯅꯤ 127ꯗꯣ ꯑꯣꯏꯗ꯭ꯔꯦ 113ꯗ ꯑꯣꯟꯊꯣꯛꯈ꯭रे ꯃꯌꯥꯝ ISTV ꯂꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯆꯦꯅꯦल ꯅꯝꯕꯔ 113ꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ TV ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ 113 ꯑꯃꯗꯤ 128ꯗ ꯄꯨꯄꯨ TVꯕꯨ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯃꯌꯥꯝ ꯑꯥꯔꯕꯤꯟ ꯃꯩꯇꯩꯅ ꯂꯥꯏꯖꯂꯦꯝꯕꯤ ꯌꯥꯎꯍꯜꯂꯣ ꯀꯩꯃꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏ ꯍꯣꯏ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ 127ꯒ 113ꯒ ꯀꯣ ꯑꯣꯀꯦ ꯁꯣꯔꯤ 128 ꯅꯠꯇ꯭रे 127ꯒ 113gꯅꯦ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯁꯣꯏꯕꯤꯕ ꯌꯥꯗꯦ ISTV ꯂꯧꯁꯤꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯦꯅꯦल ꯑꯅꯤꯁꯤꯃꯛ ꯑꯗꯨꯃꯛ ꯁꯕꯁꯀ꯭राꯏब ꯇꯧꯁꯤꯟꯕꯤꯔꯒ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯊꯥꯒꯤ ꯑꯗꯣꯝꯒꯤ ISTVꯒꯤ ꯑꯣꯄꯔꯦꯇꯔꯁꯤꯡꯗꯣ ꯂꯩꯀꯥꯏꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ TVꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯏꯆꯟ ꯀꯨꯟꯗꯣꯡꯕꯝꯅ ꯑꯩꯗꯤ ꯀꯩꯃꯤꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯏꯆꯟ ꯍꯣꯏ ꯀꯩꯃꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔꯣꯏꯗ꯭ꯔꯥ ꯃꯣꯕꯥꯏꯜ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯇꯧꯕꯇꯕꯨ ꯄꯨꯡꯁꯦ ꯇꯤꯚꯤꯗꯗꯤ ꯍꯥꯟꯅ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ꯂꯦꯡꯁꯤꯁꯨ ꯇꯤꯚꯤꯗꯅ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄꯣꯏ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯚꯤꯗꯗꯤ ꯃꯤꯅꯠ ꯂꯦꯡꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯡꯅ ꯃꯥꯒꯤ ꯔꯨꯜ ꯑꯃ ꯂꯩꯕꯅꯤꯅ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯅ TV ꯂꯧꯁꯤꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ TV ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ ꯑꯗꯨꯒ ISTV ꯂꯧꯁꯤꯟꯕꯤꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏ ꯍꯥꯟꯅꯒ ꯆꯞ मानना ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯦꯅꯦल ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ KKꯅ ꯆꯦꯅꯦल ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯍꯥꯞꯈꯤꯗꯕ ꯑꯗꯨꯒ ꯍꯤꯡꯀꯠꯍꯟꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯦꯅꯦꯜꯗꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯥꯝ ꯅꯧꯅ ꯑꯃꯨꯛ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯄ ꯍꯧꯖꯔꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯉꯁꯤꯁꯦ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯃꯇꯠ ꯇꯠꯂꯝꯃꯅꯤ ꯋꯥꯏꯐꯥꯏ ꯁꯤꯁꯨ ꯈꯔ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯅꯤ ꯀꯩꯕꯨ ꯀꯩ ꯑꯣꯏꯕ ꯁꯦꯝꯃꯣ ꯍꯥꯏ ꯀꯤꯕꯣꯂꯇꯥ KSI ꯀꯩꯕꯨ ꯀꯩ ꯑꯣꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯗ꯭ꯔꯦ ꯆꯦ ꯈꯝꯕ ꯈꯝꯅꯨ ꯃꯈꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯁꯂꯥꯝ ꯉꯥꯟꯊꯣꯏ ꯈꯝꯕ ꯈꯝꯅꯨꯁꯦ ꯃꯈꯥ ꯂꯥꯛꯑꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯂꯥꯏꯐꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯒꯦ ꯍꯟꯗꯛꯇꯤ ꯀꯩꯃꯤꯁꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯍꯧꯔꯅꯤ ꯁꯤꯖꯟ 6ꯀꯤ episode 1 ꯑꯗꯨꯕꯨ ꯀꯩꯃꯤ ꯉꯥꯛꯇ ꯍꯥꯞꯆꯔꯣꯏ ꯑꯗꯨꯒ ꯈꯝꯕ ꯈꯝꯅꯨ ꯉꯥꯛꯇꯁꯨ ꯍꯥꯞꯄꯔꯣই ꯌꯥꯅꯔꯀꯥꯟꯗ ꯀꯩꯃꯤ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯁꯤꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯄꯥꯝꯃꯒ ꯂꯩꯕ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯕ ꯍꯥꯞꯄꯤꯔꯛꯑꯣ ꯈꯝꯕ ꯆꯥꯎꯍꯜꯂꯛꯑꯣ ꯊꯣꯏꯕꯤ ꯆꯥꯎꯍꯜꯂꯛꯑꯣ ꯎꯠꯂꯛꯑꯣ ꯊꯣꯏꯕꯤ ꯌꯦꯡꯒꯦꯒ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ episodeꯁꯦ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥꯅ KK ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯍꯜꯂꯛꯄꯒꯤ ꯇꯥꯡꯀꯛꯇꯨꯅꯦ ꯁꯦꯝꯖꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯃꯛ ꯄꯥꯝꯕꯤꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯃꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯄꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯍꯣꯏ ꯑꯣꯏꯌꯦ ꯖꯣꯟꯗ ꯄꯨꯕꯅꯦ ꯆꯦꯗꯣ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯝꯃꯒ ꯑꯗꯨꯝ ꯅꯦꯠꯁꯦ ꯇꯠꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯟꯅꯅ ꯁꯕꯁꯀ꯭राꯏब ꯇꯧꯕꯤꯔꯝꯕꯁꯨ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎꯅ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯕꯅꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯒ ꯁꯕꯁꯀ꯭राꯏब ꯇꯧꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄꯅꯦ ꯑꯗꯨꯃꯛ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯕꯁꯀ꯭राꯏब ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭राꯏब ꯇꯧꯁꯤꯟꯕꯤꯌꯨ ꯃꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯗꯣꯝꯅ ꯍꯣꯔꯔ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯍꯣꯔꯔ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭राꯏब ꯇꯧꯁꯟꯕꯤꯌꯨ ꯆꯞꯄꯦ ꯍꯥꯏ ꯍꯣꯏ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯥꯔꯕꯤꯟ ꯉꯁꯤꯁꯦ ꯁꯦꯕꯦꯁꯇꯤꯌꯥꯟ ꯕꯦꯇꯜ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯀꯩꯃꯤꯁꯦ ꯍꯥꯞꯄꯤꯔꯛꯑꯣ ꯀꯩꯃꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯀꯩꯃꯤ ꯉꯥꯛꯇꯅꯦ ꯇꯠꯇꯅ ꯑꯗꯨꯃꯛ ꯍꯪꯕꯤꯔꯝꯕꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯁꯣꯏꯗꯅ ꯀꯣꯛꯑꯅꯤ
Salam Nganthoi, thank you. Hajik live thazara'e. Thank you, Miss. Welcome. Welcome. Thank you, Luang. Vikas Sagol Sem, kay wahang no hang biro. Jekoy office kaidano Jimmy Jeker aikoy office Nambol dane Nambol Khadims laibaduda adum Khadims tugi SBI ATM ga laibaduda adum laire adu yamna thubada mathangi months kumadadi aikoy Oil Depot malomgi Oil Depot gi opposite aduda aikoy office se adu oina hongdok charani Mathang karam kanda live thadoino hai argument. ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯁꯦ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯊꯥꯖꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯏꯕ ꯉꯥꯛꯇꯕꯁꯨ ꯇꯥꯔꯦ ꯇꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯔꯒ ꯊꯕꯛꯁꯤꯅ ꯌꯥꯗꯗꯅ ꯂꯥꯏꯚꯁꯦ ꯍꯦꯛꯇ ꯊꯥꯕ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯆꯞ ꯆꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯄꯨꯡꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯚꯀꯤ ꯑꯣꯏꯕ ꯄꯨꯡ ꯑꯗꯨꯒ ꯃꯇꯝ ꯑꯃ ꯑꯗꯨꯝ ꯈꯪꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ Thank you, Luang. Yam thagat pigre. Konjengbam chinglen Darojes na da yektana matam kuina myamgi seba tawba ngamba oyu ko na thambira e Darojes na yaragadi hafitang thank you na comment reply amtang pibiragadi hena nungaigani. Darojes hafitang changjan biro konjengbam chinglen na mayam nadiyekthaba adum oiri mayamsu nadiyekthaba oibiyu sathokpa photokpada khara yenga satpiyu maramdi gari thauba huzik mathong maram khangdana gari kan thaujanba niyom lana thaujanba yamna thengnajare aduna mayam soida ngamdaba lambi jathok jasinda khara minna singna saminasi soida ngamdaba oiminasi लाइविंग वीडियो मैम पुनः पू तराम नौसरी मतंग चाबदा यावजगे ngasi gi oine di kitang parak tare kai mi pairi huji ga dana hayeng su kai mi haw ka da boy bagi ko aduna khoi je khar chin bagi ai jin khoi ni je lab se khanga na tharak sira na hai khalam me ngasi je khoi je lab kitang na tawji ko na ngasai hek lak pa dai dum haina raga hayeng kai mi haw ka da boy rabani ne yam chin gre aduna khara thenge Arvin Maiteng kamba thoi bi jagoi ki yawadra. Arvin moigi tangkak tugi matung ina di wari dugi di jagoi saba dum yawi ko moirang thangjing lai haraubada adubu jagoi saba di yawhalakani hekta aduga isai kaiga tawdana moigi koina uriba larik ti yauriba koina sagali badumakti animation oibada di khatang wana thokadra haina khalle jagoi saba haibasdabu maiba maibi aduga isai anim dadi khutto aduki matik changba haibadu oibanina koi hapte hapakani adubu khitang samjanba adumaina khara lakadra haina di khalle jagoi saba ji sungyaw yauro habadi nate yaudi yaujarakan sengbagi haksang nungaitrakan da tumba yadrakan chegi khonjel se pura nangsum se sengudam tangdi thengna janinge Luang, thank you. Yam adongi isang am dragot jaga egi konjel lag mai potha bi khole haibira pasigi wa hai se ai sham nungai ba phauze hoi matang chabada dumak thengna je khoi gi office se nambol la lai duga la akan dai khoi ne wari chabagi khudong chabatu su dumak pijage Makang mayung Faruk ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯍꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯥꯔꯛꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯨꯌꯧꯅꯈꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅꯗꯤ ꯃꯇꯝ ꯑꯃ ꯂꯦꯞꯊꯣꯛꯆꯔꯛꯑꯒꯦ ꯂꯥꯏꯐ ꯊꯥꯕꯒꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯒꯦ ꯗꯦꯠ ꯑꯁꯨꯛꯇ ꯃꯇꯝ ꯑꯁꯨꯛꯇ ꯄꯨꯡ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯊꯥꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯊꯣꯛꯆꯔꯛꯑꯒꯦ Cice animation video se oina khara upload tawrako cice. Sanjoy Singha hoi animation video adum upload toina tawnaba hotnajari hayengdagi mayamna yam pambiba kaimi yengba phangagani ngasai keno toy live thabasida kaimigi habadi yengninge di haramaga kaimi yeng hapani habasida yamna nungaibagi haraubagi comment amata ude kamai tawrino kaimi se thabiro haramaga semakpasida pen drabra kaimi pamdabra kamai tawge mayam sibo Hanagi mamagi comment ka ti kaimi ka ngai bane ba. Ngai bane. Handakti kaimigi pa hairakte. Lamse
ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯩꯅ ꯀꯥꯡꯃꯣꯡꯗꯒꯤ ꯀꯩꯅꯧ ꯀꯥꯡꯃꯣꯡ ꯅꯦꯠꯁꯦ ꯉꯁꯤꯗꯤ ꯃꯇꯠ ꯑꯃꯃꯨꯛ ꯆꯞꯄꯤ ꯑꯃꯨꯛ ꯌꯥꯏ ꯑꯃꯨꯛ ꯎꯪꯉ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔ ꯂꯩꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯉꯁꯤꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔꯗꯣ ꯃꯌꯥꯝꯅ SCB ꯂꯧꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ 113 ꯑꯃꯗꯤ 127 ꯀꯣ ꯆꯦꯅꯦꯜ ꯑꯅꯤꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ 10 ꯈꯛꯇꯅꯦ ꯑꯗꯣꯝꯗꯣꯝꯅ ꯊꯤꯕꯤꯒꯗꯧꯔꯤꯁꯦ ꯏꯃꯨꯡꯗꯨꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯆꯦꯅꯦꯜ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯤꯕ ꯁꯞꯄꯣꯔꯠꯁꯦ ꯁꯨꯃꯥꯏꯅ ꯇꯤꯚꯤꯗꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯁꯦꯕꯥꯁꯇꯤꯟꯁꯦ ꯑꯩꯒꯤꯗ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯆꯥꯏꯌꯦ ꯑꯗꯨꯒ ꯁꯣꯅꯝꯒꯤꯗꯤ ꯀꯩ ꯆꯥꯔꯛꯀꯦꯅ ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯏꯟꯁꯥꯡꯁꯦ ꯀꯥꯎꯊꯣꯔꯛꯑꯦ ꯀꯨꯏꯔꯛꯄꯒꯤ ꯉꯁꯥꯏ ꯀꯩꯃꯤ ꯁꯤꯖꯟ ꯉꯟꯅ 6 ꯂꯥꯛꯄꯒꯤ ꯂꯥꯛꯄꯒꯤꯗꯃꯛ ꯃꯇꯦꯡ ꯃꯆꯥ ꯑꯃꯠꯇ ꯇꯧꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯍꯥ ꯑꯣ ꯆꯦ ꯃꯇꯦꯡ ꯃꯆꯥ ꯑꯃꯁꯦ ꯑꯃꯇ ꯇꯧꯖꯒꯦ ꯑꯩ ꯑꯣꯀꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯨꯂꯥꯛꯄꯝ ꯇꯥꯖꯨꯔ ꯔꯍꯃꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯇꯧꯔꯤꯅꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯟꯖꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯁꯦ ꯍꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯥꯟꯇꯤ ꯂꯥꯛꯇꯅ ꯂꯩꯕꯤꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯟꯅꯒꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯧꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣই ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯆꯦ ꯑꯃꯁꯦ ꯈꯝꯕꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯍꯟꯕꯤꯔꯛꯑꯣ ꯆꯦ ꯁꯣꯅꯝ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯍꯟꯖꯔꯛꯀꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯑꯩ ꯍꯣꯠꯁꯄꯣꯠ ꯊꯥꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯕ꯭ꯔꯥ ꯍꯥꯟꯅ ꯑꯗꯨꯒ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯆꯦꯅꯦꯜꯗꯣ ꯑꯃꯨꯛꯇ ꯌꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯨꯔꯣ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯟꯗꯛꯇꯤ ꯈꯔ ꯑꯗꯨꯃꯛ ꯊꯥꯒꯠꯄꯅꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯨ ꯈꯔ ꯊꯥꯒꯠꯄꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯅ ꯍꯣꯔꯔ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯣꯔꯔꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕ ꯇꯥꯕ ꯐꯪꯕꯤꯔꯒꯅꯤ ꯍꯣꯏ ꯕꯤꯁꯨꯅꯦ ꯗꯥ ꯕꯤꯁꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃꯅꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯃꯥꯗꯣ ꯍꯟꯈꯤꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯁꯦꯝꯕꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯐꯒꯠꯃꯤꯟꯅꯔꯁꯤ ꯗꯥ ꯕꯤꯁꯨ ꯅꯪꯁꯨ ꯌꯨꯝꯗ ꯐꯖꯅ ꯍꯟꯖꯔꯣ ꯀꯩꯃꯤꯗꯣ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨ ꯄꯟꯗ꯭ꯔꯤꯁꯦ ꯁꯥꯎꯔꯤꯅꯦ ꯃꯣꯏ ꯃꯌꯥꯝꯅ ꯃꯁꯛ ꯈꯟꯕꯤꯕꯒꯤ ꯀꯩꯃꯤꯗꯒꯤꯅꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯩꯈꯣꯏ ꯀꯩꯃꯤꯕꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ ꯀꯩꯃꯤꯁꯨ ꯃꯤꯔꯥꯏꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣই ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯔꯥꯏꯕ ꯐꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯗꯨꯝ ꯃꯇꯝꯅ ꯁꯪꯗꯕꯒꯤ ꯂꯥꯏꯚꯁꯨ ꯇꯣꯏꯅ ꯊꯥꯔꯛꯍꯧꯗꯕ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯁꯨ ꯔꯤꯄ꯭ꯂꯥꯏ ꯐꯖꯅ ꯍꯟꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯃꯤꯁꯨ ꯃꯤꯔꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯞꯆꯔꯛꯏꯁꯤꯅꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯁꯣꯅꯥꯃꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯅꯣꯏꯒꯤ ꯑꯣꯐꯤꯁꯇꯤ ꯀꯗꯥꯏꯗ ꯑꯣꯏꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜꯗꯅꯦ ꯅꯝꯕꯣꯜꯒꯤ SBI ATM ꯂꯩꯕ ꯈꯥꯗꯤꯝꯁ ꯑꯗꯨꯒ ꯔꯨꯔꯦꯜ ꯕꯦꯡꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯃꯥꯂꯣꯝꯗ ꯍꯣꯡꯒꯠꯆꯔꯛꯑꯅꯤ ꯃꯌꯥꯝ ꯂꯥꯏꯖꯂꯦꯝꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯎꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯃꯃꯤꯡꯁꯨ ꯈꯪꯗꯦ
ꯃꯇꯥꯡ ꯆꯥꯕꯗ ꯃꯥꯁꯨ ꯌꯥꯎꯍꯟꯖꯔꯛꯀꯦ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯐꯤꯁꯁꯤꯗ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯌꯥꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯌꯦꯡꯒꯤ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯉꯥꯏꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯍꯟꯗꯛꯇꯤ ꯀꯩꯃꯤ ꯈꯛꯇꯃꯛ ꯑꯗꯨꯃ ꯍꯥꯞꯄꯒ ꯂꯩꯕꯗꯣ ꯂꯩꯖꯔꯔꯣꯏ ꯌꯥꯅꯔꯒ ꯀꯩꯃꯤ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯈꯝꯕ ꯈꯝꯂꯨꯁꯦ ꯑꯃꯨꯛ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯌꯥꯅꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯟꯗꯛꯇꯤ ꯑꯗꯨꯒ ꯀꯩꯃꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯨ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯧꯕ ꯉꯝꯖꯔꯛꯏꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ kuina ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ICB ꯆꯦꯅꯦꯜꯗ ꯆꯦꯅꯦꯜ ꯅꯝꯕꯔ 113 ꯑꯃꯗꯤ 127 ꯆꯦꯅꯦꯜꯁꯦ 128 ꯑꯃꯗꯤ 113 ꯀꯣ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯅꯤꯡꯁꯤꯡꯖꯒꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯜꯂꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯃꯨꯛꯇ ꯇꯧꯁꯤꯗꯅ ꯃꯀꯛꯃꯌꯨꯝ ꯐꯔꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯦ ꯃꯌꯥꯝꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯛꯀꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯐꯪꯁꯟ ꯃꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯈꯤꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯑꯗꯣꯝꯗꯁꯨ ꯏꯟꯚꯥꯏꯠ ꯇꯧꯖꯔꯛꯀꯅꯤ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯣ ꯁꯦꯕꯦꯁꯇꯤꯌꯟ ꯕꯦꯇꯜ ꯄꯥꯊꯣꯛꯑꯝꯃꯔꯣꯏꯗ꯭ꯔꯣ ꯀꯔꯝꯕ ꯀꯃꯦꯟꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ 128ꯒ 113ꯒ ꯍꯥꯟꯅꯗꯤ 127 ꯑꯃꯗꯤ 128 ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯨꯅ ꯈꯪꯑꯣꯟ ꯑꯣꯜꯂꯛꯄꯁꯤꯗ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯗ 128ꯒ 113ꯒ ꯑꯣꯏꯕ ꯃꯃꯥꯡꯒꯤ ꯊꯥꯕ ꯂꯥꯏꯐꯇꯗꯤ ꯀꯩꯃꯤꯒꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯦ ꯉꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯀꯅꯥꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯩꯃꯤ ꯂꯥꯛꯀꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯥꯏꯖꯔꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯃꯦꯟꯗꯣ ꯇꯥꯅꯤꯡꯕ ꯗꯥꯔꯣꯖꯦꯁꯀ ꯏꯗꯤꯠ ꯇꯧꯕ ꯗꯥꯔꯣꯖꯦꯁ ꯈꯛꯇꯅ ꯇꯧꯗ꯭ꯔꯦ ꯗꯥꯔꯣꯖꯦꯁꯅ ꯑꯦꯅꯤꯝ ꯄꯥꯏꯔꯦ ꯀꯩꯃꯤꯒꯤ ꯑꯦꯅꯤꯝ ꯀꯦꯔꯦꯛꯇꯔ ꯀꯌꯥ ꯁꯥꯕ ꯈꯣꯠꯄ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ VFX ꯏꯗꯤꯇꯔ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯜꯂꯞ ꯄꯨꯜꯂꯀꯥꯟꯗ ꯀꯩꯃꯤꯁꯤꯃ ꯃꯄꯨꯡ ꯐꯥꯅꯕ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯉꯒꯅꯤ ꯁꯤꯁꯇꯔ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯀꯣꯏꯁꯟ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯄꯗ ꯐꯔꯛ ꯇꯥꯏꯌꯦ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯤꯖꯇꯤ ꯑꯅꯝꯕꯅ ꯍꯪꯂꯛꯑꯦ ꯁꯤꯁꯇꯔ ꯍꯣꯏꯅ ꯁꯦꯝꯕ ꯀ꯭ꯋꯤꯖꯇꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗꯨꯃꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯧꯕ ꯌꯥꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯈꯥ ꯇꯥꯕ ꯑꯗꯨꯃꯛ ꯄꯤꯔꯝꯃꯣ ꯇꯣꯉꯥꯟꯕ ꯀ꯭ꯋꯤꯖ ꯀꯌꯥ ꯑꯃ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯍꯟꯗꯛꯇꯤ ꯀꯩꯃꯤꯁꯦ ꯈꯨꯠ ꯌꯥꯝ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦꯅ ꯑꯔꯕꯤꯟ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯈꯨꯠꯁꯦ ꯆꯪꯉꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯪꯅ ꯁꯦꯝꯖꯩ ꯑꯩꯈꯣꯏ ꯃꯃꯥꯡꯅ ꯍꯦꯟꯅ ꯆꯪꯗꯦ ꯍꯟꯗꯛꯅ ꯍꯦꯜꯂꯦ ꯃꯃꯥꯡ ꯊꯧꯁꯥꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯁꯨ ꯌꯥꯝ ꯆꯪꯈꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯂꯦꯕꯔꯁꯦ ꯑꯗꯨꯝ ꯊꯥꯗꯩ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯕ ꯃꯑꯣꯡ ꯍꯥꯟꯅꯒ ꯎꯗꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯗꯨꯅ ꯈꯨꯠꯊꯥꯗꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯈꯨꯠ ꯆꯪꯉꯤ ꯍꯟꯗꯛꯁꯨ ꯆꯪꯉꯤ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯎꯕꯗꯨꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯅꯦꯅꯦ ꯀꯩꯃꯤꯗꯣ ꯍꯥꯄꯛꯑꯣ ꯄꯨꯡ ꯀꯌꯥꯗ ꯍꯥꯄꯛꯀꯅꯤ ꯄꯨꯡꯁꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯤ ꯍꯌꯦꯡꯗꯤ ꯍꯥꯞꯆꯔꯛꯑꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯈꯣいꯑꯊꯨꯕ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯄꯨꯡ ꯀꯌꯥꯗ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩꯃꯤ ꯉꯥꯏꯖꯔꯤ ꯁꯤꯁꯇꯔ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯂꯒꯦ ꯍꯟꯗꯛꯇꯤ ꯀꯩꯃꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯅꯔꯕꯤꯟ ꯃꯩꯇꯩꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯍꯟꯗꯛꯇꯤ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯒ ꯁꯦꯝꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯗꯗꯤ ꯈꯪꯒꯅꯤ ꯃꯌꯥꯝꯒꯤ ꯃꯣꯠꯀꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯖꯔꯦ
ꯍꯟꯗꯛꯀꯤ ꯀꯩꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤꯁꯦ ꯑꯦꯛꯁꯟꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯏꯃꯣꯁꯟꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯅꯕꯒꯤ ꯃꯑꯣꯡꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯦꯇꯒꯣꯔꯤꯁꯦ ꯂꯣꯏꯅ ꯁꯨꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯗꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯑꯦꯛꯁꯟ ꯉꯥꯛꯇ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯍꯣꯏ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯌꯥꯎꯈꯤ ꯏꯃꯣꯁꯟꯁꯨ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯏꯃꯣꯁꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯐꯦꯃꯤꯂꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯦꯛꯁꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯒꯗꯤ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯁꯨ ꯇꯧꯖꯔꯔꯣꯏ ꯑꯗꯣꯝꯗꯣꯝꯅ ꯌꯦꯡꯉꯒꯁꯨ ꯈꯪꯒꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯂꯦꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯦꯃꯤꯂꯤ ꯄ꯭ꯂꯦꯗꯁꯨ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯦꯝꯃꯦ ꯑꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ ꯁꯤꯁꯇꯔ ꯍꯣꯏ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯒꯅꯤ ꯍꯟꯗꯛꯅ ꯀꯩꯃꯤꯒꯤꯁꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯁꯥꯔꯤꯔꯣ ꯑꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯇꯤꯖꯔꯗꯣ ꯃꯇꯦꯛ ꯑꯃ ꯎꯕꯗꯗꯤ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯈꯤꯇꯪꯗꯤ ꯈꯪꯕ ꯉꯝꯃꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯔꯝꯈꯤꯔꯣꯏ ꯃꯄꯨꯡ ꯐꯥꯕꯁꯤꯅ ꯍꯌꯦꯡ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯁꯤꯁꯇꯔ ꯍꯥꯏ ꯅꯣꯡ ꯇꯥꯗꯤꯌꯦ ꯁꯤꯗꯗꯤ ꯅꯝꯕꯣꯜꯗ ꯅꯣꯡ ꯇꯥꯗꯦ ꯏꯁꯤꯡ ꯆꯥꯎꯕ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯏꯁꯤꯡ ꯆꯥꯎꯕꯒꯤꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯕꯤꯌꯣ ꯃꯍꯥꯛ ꯀꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯞ ꯆꯥꯅ ꯃꯇꯝ ꯑꯃ ꯍꯥꯏꯗꯦ ꯂꯥꯏꯚ ꯊꯥꯕꯒꯤꯅ ꯌꯥꯝ ꯁꯥꯎꯕꯤꯔꯛꯑꯦ ꯑꯗꯨ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯃꯇꯝꯁꯦ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯜꯂꯛꯀꯦ ꯗꯦꯠ ꯑꯁꯨꯛꯇ ꯑꯗꯨꯒ ꯋꯤꯛ ꯑꯃꯗ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯨꯡ ꯑꯁꯨꯛ ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯕꯛꯁꯦ ꯈꯔ ꯆꯤꯟꯕꯒꯤ ꯍꯌꯦꯡ ꯀꯩꯃꯤꯁꯨ ꯍꯥꯞꯀꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠꯁꯨ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯍꯌꯦꯡ ꯀꯩꯃꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯨ ꯑꯗꯨꯃꯛ ꯌꯥꯅꯔꯒ ꯍꯥꯞꯀꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ